Masagi Chahi Humdragamanga Suraba Khangabok Block Congress Committee former President Sangaiyumpham DAGI Mohammed MINHAJUDDIN na LEIKHIDBADA NGASI Party ASIGI THOUMI SINGNA AWABA FONGDOKKHRE Kbcc KVMCC IYC amadi Sevadal na sinuna Wangbol da laiba Congress Bhavan da pangthokkiba awaba phongdokpagi thoramda Khangabok Kendra ki MLA Okram Suraj Kumar Singh Kbcc ki President THG Bomcha Kendra Asigi ex-MLA O Landoni na Devi DCC Thawal ki President and Lukoi Lilong Block Congress Committee ki President Mohammed Imamuddin na chingba Party Asigi Thaumi Kyasu Saruyaki Awaba phongdokpagi thoram aduda wa ngangkiba singna LEIKHIDBADA Mohammed MINHAJUDDIN na LEIKHIDBADA asi party asigi chauba mangjabani mahangna party asigi damakta khanjaramba amadi tawbiramba thabak thoram sing adu lehoriba aikoina mengkhatpada wagani mahaki lehoriba imung manugi awabadasu sarug yajari haiki thoram aduda LEIKHIDBADA gi thawaina mapugi leikolda ingna chingna thambinaba mapuda duwa tawki